ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯥꯍꯜꯂꯛꯈꯤꯕ ꯗꯁꯥ ꯑꯆꯧꯕ ꯑꯃꯅꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒ ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯥꯅꯔꯛꯈꯤꯗꯦ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ 2 ꯈꯛꯇ ꯉꯥꯏꯔꯦ, ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯁꯨ ꯃꯁꯥꯒꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯒ ꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯟ ꯃꯥꯏꯕ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯀꯩꯅꯣ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ, ꯍꯨ ꯊꯛꯑꯒ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯜ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒ ꯕꯕꯥꯒ ꯈꯛꯇꯅꯤ꯫ ꯕꯕꯥꯆꯧꯅ ꯃꯌꯥꯝꯗꯒꯤ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯌꯥꯝꯅ ꯀꯟꯖꯩ꯫ ꯑꯗꯨꯒ ꯕꯕꯥꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯛꯇꯦ, ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯝ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯒꯤ ꯃꯣꯏ 2 ꯈꯛꯅꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯔꯤꯁꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯕꯕꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 9 ꯄꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯊꯤꯅꯔꯦ, ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯕꯕꯥꯆꯧ ꯕꯕꯥꯒꯤ ꯃꯌꯥꯝꯕꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯃꯆꯥ 5ꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯏꯃꯨꯡ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯌꯥꯝ ꯌꯥꯝꯕꯅꯤꯅ ꯃꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯤꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯍꯧ ꯍꯦꯛꯇ ꯍꯨꯞꯆꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯒꯤ ꯑꯍꯟ ꯃꯥꯏꯕꯗꯨꯅ ꯃꯣꯏꯒꯤꯗꯤ ꯃꯆꯥ ꯌꯥꯝꯗꯦ, ꯃꯆꯥꯅꯨꯄꯥ 2 ꯈꯛꯇꯅꯤ꯫ ꯃꯆꯥ ꯌꯥꯝꯗꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯃꯣꯏꯁꯦ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯉꯝꯅ ꯄꯥꯜꯂꯅꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯩꯈꯣꯏꯅ ꯇꯨꯍꯠꯄꯤꯍꯧꯔꯅꯤ ꯈꯟꯅ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯟ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯥꯅ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯅꯕ, ꯕꯕꯥꯍꯣꯏꯒꯤ ꯃꯇꯝꯗ ꯇꯨꯔꯥ ꯇꯨꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯃꯥꯏꯕ ꯑꯁꯤꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯇꯧꯕ ꯍꯧꯔꯛꯏ꯫ ꯆꯍꯤꯁꯨ ꯑꯗꯨꯝ ꯐꯅ ꯌꯥꯝꯂꯕ ꯑꯍꯟꯅꯤ ꯃꯣꯏꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯝ ꯆꯍꯤꯒꯁꯦ ꯀꯨꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏ ꯑꯍꯟꯁꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯩꯁꯨ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯀ꯭ꯋꯥꯛꯁꯨ ꯌꯥꯝꯅ ꯈꯣꯡꯉꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯤꯅ ꯅꯨꯃꯤꯠꯇꯣ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯔꯄꯣꯟꯒꯤ ꯂꯥꯏ ꯇꯤꯟ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯄꯤꯁꯨꯝ ꯑꯅꯤꯃꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅ ꯀꯔꯤꯁꯨ ꯑꯣꯏꯖꯔꯝꯃꯣꯏꯗ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯩꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗꯗꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯂꯛꯏ꯫ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤ ꯀꯞꯄꯒ ꯂꯩꯕ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯄꯥꯈꯠꯇꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯆꯦꯟꯁꯜꯂꯨꯕꯗ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯩꯈꯣꯏ ꯗꯗꯥ ꯃꯣꯍꯣꯟꯁꯦ ꯂꯧꯕꯨꯛꯇ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯍꯨꯟꯁꯦ ꯌꯧꯈꯤ꯫ ꯑꯩꯁꯨ ꯄꯥꯈꯠ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯍꯪꯅꯔꯨꯕꯗ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡ ꯈꯔ ꯇꯨꯡꯕ ꯖꯒꯥ ꯑꯃꯗ ꯃꯃꯥꯏꯅ ꯎꯞꯁꯜꯂꯒ ꯇꯥꯗꯨꯅ ꯁꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯅ ꯃꯤꯅ ꯀꯩ ꯇꯧꯕꯤꯔꯝꯃꯕꯖꯥꯔꯥ ꯍꯥꯏꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯥꯡꯖꯔꯦꯗꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯈ꯭ꯋꯥꯏ ꯑꯍꯟꯁꯤ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯂꯩꯈꯤꯗꯕ ꯗꯗꯥꯁꯦ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ, ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯀꯥꯏꯖꯕ ꯃꯤ ꯅꯠꯇꯦ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯇꯞꯄꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕꯗ ꯐꯠꯇꯕ ꯂꯥꯏꯅ ꯂꯧꯕꯨꯛꯇ ꯀꯧꯊꯣꯛꯄꯅꯤ, ꯈꯨꯡꯒꯨꯟꯗ ꯇꯦꯟ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯁꯨ ꯗꯗꯥꯁꯦ ꯁꯤꯒꯗꯕ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯃꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯥꯇꯅ ꯊꯦꯡꯅꯩ, ꯑꯃꯨꯕ ꯑꯃꯁꯨꯡ ꯃꯃꯤꯠꯇ ꯎꯏ ꯍꯥꯏꯗꯅ ꯃꯆꯥꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯍꯥꯏꯅꯔꯛꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯕꯕꯥꯆꯧꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃꯁꯨꯡ ꯄꯣꯛꯁꯜꯂꯛꯏ꯫ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯆꯠꯊꯔꯛꯑꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯅꯣꯏꯁꯨ ꯆꯦꯛꯁꯜꯂꯨ꯫ ꯍꯥꯟꯅꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤꯁꯨ ꯅꯣꯏ ꯂꯣꯏꯅ ꯈꯪꯂꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯆꯠꯈꯤꯕꯗ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯗꯁꯥ ꯂꯥꯡꯕꯟ ꯄꯨꯝꯕ ꯃꯥꯅ ꯑꯍꯟꯅꯤꯅ ꯂꯣꯏꯅ ꯄꯨꯕ ꯁꯛꯈ꯭ꯔꯁꯅꯨ꯫
Noi cheksaluko haidana babasokse haukiba thaudu amagi wariga mari lenana wa khara ngangamduna mathamoida ningamdaba amaga loinana kapami akhoi sobhab loina tarami babasongna hariba wafam adu mato som tawduna tarpo numita khoi dada ama hana lawba hauki aduga hujiki ahal asina yamna singise hektamagi thabak thoramdo imong asida mathang manauna ina satharakti sumtamna tamna sahi amagi manungda iselina wa khoi se manasum amamam lauge haidana thorang tawrami ahal asisu khoige mangdagati yamna phabani mana sarisi akhoi hek ubada mingau lakau gasi masada kaubadu maina nuksina ga hekta kaurei adubu mathamoi nungtadi pura hiksa yai tambani mana laurisi mathang sei haugalakpa matam sida som imungsi mawong marin tadaba haurei yum sida ki kiba thingna halapa mamuk chatharaki aigi sanupa hanse masagi oina suma pangan khara soli phana pija bithak tawraga suma sase domi kan kandana sondang mandrang amada lai angang se koirabani mamangda mamagai gada amuba mo I ai tumba ki hairisi aduga tumbada kangkan thadaraga swangang se tumu yaramde kangkan ek thadabaga ngang se gi mamita amuba ma sung kangkan manungda lepaga lei hai nongmade gi no pinai ngonda sumna haire dada ngang se sumaina sum tawri se kuisalei maiba maibi yengo so muk hekta haurei made sumaina sum tawraga di kamaina tawduri haire madudai su kari khunggadabano khangamde ai sum mathayamna sarami babasongna so khoigida sangaga sumna haire tombana sanupado kamdau khre noibu karimata yangthokpidabro hangai madudaina baje so kai tawgadabano khangdalaktre yengba yaba yengle kanagi hau maiba maitai gi oiba maiba du karimata kanade moina haribo angang sigi matwai mami si phajalaga sanaba mi ma leiri mana angang se mukhek ki hana mukhek wahan adumaina tawraga leire hai aduna isu kaidodoino khangjalaktre hanadagi masaga khara solaga leibaga hujite isu isanupagi phibam se yengba ngamdre hairami babasongna somu adudi moide phanaba khara tawbirakpa yadro adumaina tawre haidena moisu karimata tawba ngammaroi hairiro aina laise tei sunate sahi phajale aduna imungani se kainomde muk tawrakadaba mali aduna section si masige hanse aina hana siragadi ma puraga satkibana sumdori mana sanaba ngaktani karisu khangjedaba angang asida mana tawrisi masi minungsi yamna wali ada phare tumamda angang du section asenau mathwai mami gado mapa mama oiba noina tumamdai de koksan biyo asungna baba sungna khoida hairami baba so hek satkibaga sanupa se sor pulle baba ma haiduna angang du kapai madudai su kari tawgadabano khangamde sawning madana ise sumangdagi nungdum masoba ma khungkalaga hujike ahal adugi yumda kong nongna thomjalami ngaki matong isanupar se sor pulle tawrambadu tamna pharei angapani ahal aduna sanariba kumhai se ahing nongyaida su mama se tumba kire haidana aingonda tumba toina hawdorei aina su kaidoragi hangmubada isanupa ga maga tumiba kangkhandu kainomna sum hangtori hairei aisumoi kidanaba haidana ai sangbirage noi tummo hairame madudagi mama masadu muktum thakre aisu thabaka salubage isase tumningbana ngaurame sumaina leiringai isanupagi thaksida amuba mana sum mathakta nanthabadongna karigumba mami samioi tawba maina kangkhan manung aduda aina uba ngamki aisu maduda kaino tawrisidi haidana kanna laurame aigi silinau singsu kaidongnaragi haidana aigi kada loina sensannarei aisu kangkhan do haidoga isanupa ba tumba hawdome isanupa su tumba do hawgalei mama su pakhalaba mali dada kaidoroge kari tawri no hangai aisu kangkhan manung aduda ikoi koina yengami aigi silinau singna su kaidoroge hangakpada wari do aina moida su tamami maduda silinau singi laktagi pho aina tamiba wari do thajadaba su yaurami tabudabo aina masida kanada su sawba tawrude uriba mong mataw asida moina thajadaba ai karimata thiruba yade khantoame matam sangna koina isanupa se dumaina ki khangba nangduna lai numito soigi silinau phai hana khogi ta chausi numito masa khitang thengna mamna yumda halakpa jane maduda moi ka da sanga ki tawrokasida ta chaugi nupi khui teimasi ta chaugi tungda sumong hadana satki hai maduda ta songna khalinai teima oiribo ningdana nang karai da salino hangbada khogi teimasi wa mata khumamtana chakhumlomda sangkhibaduna adum mafam marang khangdana daida dum mangki tasok so inga nganga moi ka da changa padei teimadi
ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯆꯧꯅ ꯏꯇꯩꯃꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯆꯧꯅꯁꯨ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯁꯦꯡꯅ ꯇꯝꯃꯝꯃꯤ꯫ ꯍꯧꯖꯤꯛꯋꯥꯏ ꯅꯪꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯗ ꯇꯨꯝꯃꯝꯃꯤꯕ ꯍꯪꯉꯤ꯫ ꯏꯇꯩꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯍꯧꯒꯠꯇ꯭ꯔꯤꯗ, ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯤꯗ ꯑꯩꯗꯤ ꯍꯧꯒꯠꯂꯛꯄꯅꯦ, ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯇꯥꯆꯧꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯅꯪꯒ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ, ꯑꯗꯨꯒ ꯉꯁꯥꯏꯗꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ, ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯆꯜꯂꯒ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯎꯔꯤꯕꯖꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯆꯧꯅ ꯑꯃꯨꯛ ꯑꯩ ꯌꯨ ꯊꯛꯂꯛꯇꯦ, ꯉꯁꯤ ꯑꯩꯅ ꯎꯔꯤꯗꯣ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯑꯩꯗꯤ ꯀꯤꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯏꯃꯨꯡꯁꯤ, ꯑꯩꯈꯣꯏ ꯇꯣꯝꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯀꯅꯥꯅ ꯀꯔꯤ ꯇꯧꯁꯤꯜꯂꯛꯑꯕꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯁꯕꯥꯛ ꯄꯥꯛꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯇꯩꯃꯅ ꯀꯩꯅꯣꯅꯦ ꯃꯄꯥꯟꯗ ꯀꯅꯥ ꯊꯣꯛꯈꯤꯕꯖꯥꯠꯅꯣ? ꯇꯥꯆꯧꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯏꯇꯩꯃꯒ ꯃꯥꯒ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯁꯣꯡꯉꯤ, ꯑꯗꯨꯒ ꯑꯍꯟ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯨꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ꯫ ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯄꯥꯗ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯆꯧꯅ ꯏꯃꯨꯡꯗ ꯎꯈꯤꯕ ꯏꯇꯩꯃꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤꯗꯨꯅꯤꯁꯨ ꯍꯥꯏ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯄꯥꯈꯠꯈꯤꯗꯅ ꯀꯩꯅꯣ ꯑꯩꯕꯨ ꯉꯁꯤ ꯃꯪꯅ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯁꯤ? ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯦ ꯑꯩꯅ ꯅꯪꯅꯤ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯕꯗꯨ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯍꯥꯏ꯫ ꯃꯁꯥꯗꯁꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ, ꯑꯗꯨꯒ ꯃꯃꯥꯏꯗꯨꯗꯤ ꯎꯒꯦ ꯐꯪꯗꯦꯁꯨ ꯍꯥꯏ꯫ ꯁꯨꯝ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯗꯨꯗ ꯇꯥꯆꯧꯗꯤ ꯀꯤꯗꯅ ꯏꯇꯩꯃꯗ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯃꯛ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯤꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯑꯍꯤꯡꯗꯣ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ꯫ ꯅꯣꯡꯍꯦꯡꯉꯥꯟꯕꯒ ꯇꯥꯆꯧꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯏꯕꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯇꯥꯆꯧꯅ ꯎꯅꯕ ꯆꯠꯂꯨꯔꯤꯕ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯈꯪꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯆꯧꯅ ꯃꯄꯥꯗꯨ ꯎꯅꯕ ꯂꯥꯛꯄꯗꯨꯗ ꯃꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯥꯆꯧꯗ ꯆꯟꯗ꯭ꯔ ꯎꯗ꯭ꯔ ꯀꯨꯏꯔꯦꯗ, ꯀꯩꯅꯣ ꯊꯥꯖꯗꯅ ꯑꯩ ꯎꯅꯕ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦ, ꯕꯕꯥ ꯎꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪꯒꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧꯅꯁꯨ ꯍꯣꯏ ꯑꯩ ꯅꯣꯏ ꯕꯥꯖꯤ ꯎꯅꯕ ꯂꯥꯛꯏꯅꯤ, ꯑꯗꯨ ꯅꯪꯗꯤ ꯀꯩꯀꯩ ꯁꯨ ꯅꯣꯝꯃꯤꯒꯦ, ꯊꯦꯡꯅꯗ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯇꯥꯆꯧꯅꯁꯨ ꯃꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒ ꯇꯤꯟꯅꯕ ꯑꯗꯨꯗ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯂꯤꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯏ, ꯑꯗꯨ ꯇꯧꯏ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯀꯤꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯏꯍꯦ, ꯑꯗꯨ ꯕꯕꯥꯒ ꯇꯥꯟꯅꯔꯒ ꯀꯩ ꯇꯧꯕ ꯌꯥꯒꯦꯗꯣ ꯈꯟꯅꯔꯣ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯁꯨ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯔꯤ, ꯑꯉꯥꯡꯗꯨ ꯊꯪꯅꯕꯒꯤ ꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣꯃ ꯇꯧꯕꯤ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯆꯧꯒ ꯃꯥꯏꯕꯗꯨꯒ ꯀꯨꯝꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯇꯥꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯗꯨ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯪꯒꯤ ꯂꯣꯏꯅꯕꯤꯗꯨꯒ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯗꯨ ꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯚꯨꯠ ꯂꯥꯏ ꯑꯗꯨꯅ ꯋꯥꯔꯤ ꯇꯝꯃꯤꯅꯤ, ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯩꯍꯧꯏ, ꯃꯥ ꯆꯪꯉꯨꯔꯦ ꯍꯥꯏꯗꯅ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯨ, ꯃꯗꯨ ꯊꯦꯡꯅꯧꯅꯕꯁꯦ ꯐꯠꯇꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧꯅ ꯑꯃꯨꯛ ꯑꯗꯣ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯆꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟ ꯃꯔꯤꯈꯛ ꯑꯩꯒꯤꯗ ꯅꯪ ꯂꯩꯔꯒ ꯄꯨꯔꯛꯎ, ꯌꯥꯝꯅ ꯄꯨꯛꯆꯥꯎ ꯆꯥꯎꯗ꯭ꯔꯒꯁꯨ ꯌꯥꯏ, ꯑꯩ ꯃꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯦꯠꯄꯤꯒꯦ, ꯁꯤꯗꯒꯤ ꯁꯣꯜꯂꯒ ꯄꯨꯈ꯭ꯔꯒ ꯅꯣꯏꯅ ꯑꯗꯨꯝ ꯅꯌꯨꯝꯗ ꯊꯦꯠꯆꯔꯒꯁꯨ ꯌꯥꯏꯗ, ꯑꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯩꯔꯒ ꯑꯣꯏꯅ ꯄꯨꯔꯛꯎ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯀꯟꯗꯦ, ꯅꯨꯃꯤꯠ ꯑꯀꯟꯕꯗ ꯇꯧꯁꯤ, ꯍꯧꯖꯤꯛꯀꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯗꯨ ꯑꯣꯏꯒꯦꯔꯥ ꯚꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯃꯃꯥꯏ ꯁꯠ ꯂꯥꯎꯅ ꯂꯩꯔꯒ ꯆꯪꯕ ꯂꯥꯟꯁꯟꯕ ꯉꯝꯃꯔꯣꯏ, ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯟꯕ ꯅꯨꯃꯤꯠ ꯊꯥꯡꯖ ꯅꯨꯃꯤꯠꯀꯨꯝꯕꯗ ꯃꯤꯡꯁꯦꯟ ꯃꯔꯤ ꯂꯩꯔꯒ ꯑꯩꯒꯤꯗ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯇꯥꯆꯧꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯇꯥꯆꯧꯅ ꯇꯝꯃꯤꯕ ꯋꯥꯔꯤ ꯑꯗꯨꯗꯩꯁꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯣ ꯇꯥꯆꯧ ꯃꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯈꯪ ꯍꯩꯖꯥꯠꯅꯣ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯀꯩꯅꯣ ꯈꯔ ꯍꯪꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯆꯧꯅ ꯑꯃꯨꯛ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯈꯪꯈꯤꯔꯣꯏ,
ꯃꯤꯅꯗꯤ ꯍꯩ ꯍꯥꯏꯅꯩ ꯑꯗꯨ ꯅꯪꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯑꯝꯕꯅꯤ ꯑꯗꯨꯗ ꯑꯉꯥꯡꯗꯣ ꯄꯨꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯍꯧꯋꯤ ꯑꯗꯨ ꯑꯩꯗꯤ ꯃꯤꯡꯁꯦꯟ ꯃꯔꯤ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯠꯂꯨꯈꯤꯅꯤ ꯅꯪꯁꯨ ꯑꯗꯨꯗ ꯌꯥꯎꯒꯦꯔꯥ ꯌꯥꯍꯧꯔꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯍꯣꯏ ꯇꯥꯆꯧ ꯅꯨꯃꯤꯠꯇꯣ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯇ ꯆꯠꯊꯣꯛꯑꯔꯣꯏ ꯇꯥꯆꯧꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯑꯃꯠꯇ ꯀꯥꯟꯅꯗꯦ ꯇꯥꯆꯧꯅ ꯉꯁꯤ ꯎꯅꯔꯨꯏ ꯍꯥꯏꯔꯤꯕ ꯃꯥꯏꯕꯗꯣ ꯃꯗꯨꯒ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤꯔꯣ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯗꯤ ꯀꯌꯥꯕꯨ ꯏꯀꯥꯟ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯨꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯗꯨꯐꯥꯎ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯤꯁꯤꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯝꯅ ꯂꯩ ꯂꯣꯏꯅ ꯍꯩꯔꯒꯁꯨ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗ ꯇꯧꯔꯤꯅꯤ ꯆꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯐꯗꯣꯏꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨ ꯇꯥꯆꯧꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯍꯣꯏ ꯅꯪꯅ ꯁꯤ ꯐꯅꯤꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨꯗ ꯇꯥꯆꯧꯒ ꯑꯩꯒ ꯀꯩꯊꯦꯜꯗꯒꯤ ꯃꯤꯡꯁꯦꯟ ꯄꯨꯛꯆꯥꯎ ꯆꯥꯎꯗꯕ ꯃꯔꯤꯈꯛ ꯂꯩꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯂꯝꯃꯤ ꯃꯤꯡꯁꯦꯟ ꯃꯔꯤꯗꯣ ꯃꯥꯏꯕꯗꯨꯅ ꯂꯧꯔꯒ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯊꯦꯠꯂꯒ ꯊꯝꯃꯨ ꯑꯩꯈꯣꯏꯗ ꯌꯦꯡꯉꯨꯅꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯔ ꯑꯋꯥꯡꯕ ꯃꯊꯛꯇ ꯊꯦꯠꯂꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯤ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯃꯥꯏꯕꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯅꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯅꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏꯕꯗꯨꯅ ꯄꯥꯝꯃꯤꯁꯤ ꯌꯨꯝꯒꯤ ꯑꯍꯟ ꯑꯣꯏꯕꯁꯤꯡꯁꯤꯅꯤ ꯃꯥꯅ ꯊꯗꯠ ꯍꯨꯟꯇꯦꯛꯈꯤꯕ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯑꯍꯟ ꯑꯣꯏꯕ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨ ꯑꯉꯥꯡꯗꯨꯒꯤꯗꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯑꯩ ꯍꯟꯇꯣꯛꯄꯤꯒꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯆꯍꯤ ꯊꯥ ꯇꯥꯔꯤꯛ ꯆꯦ ꯑꯃꯗ ꯏꯔꯒ ꯄꯤꯔꯛꯑꯝꯃꯨ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯉꯥꯡꯗꯨꯒꯤ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯦꯝꯕꯤꯒꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯅꯦꯅꯥ ꯇꯥꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯂꯝꯕꯦꯟꯗ ꯁꯨꯝ ꯍꯟꯃꯤꯟꯅꯔꯛꯄꯗꯨꯗ ꯇꯥꯆꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯃꯥꯏꯕꯁꯦ ꯑꯍꯩꯕ ꯃꯥꯏꯕꯅꯦ ꯍꯥꯏꯗꯅ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯨꯁꯨ ꯌꯦꯡꯊꯣꯛꯑꯣ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯇꯥꯆꯧ ꯃꯥꯒ ꯇꯥꯟꯅꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯇꯥꯆꯧꯒ ꯑꯩꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯑꯝꯃꯤ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯄ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯆꯧꯒ ꯑꯩꯒꯅ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯋꯥꯡꯅ ꯊꯥꯡꯀꯠꯂꯒ ꯊꯦꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ ꯇꯥꯆꯧꯒ ꯑꯩꯒ ꯆꯠꯂꯒ ꯎꯅꯔꯨꯔꯤꯕ ꯃꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤꯅꯦ ꯃꯑꯣꯡ ꯃꯥꯟꯕꯗ ꯅꯠꯇꯅ ꯍꯩꯁꯨ ꯍꯩꯕ ꯃꯥꯜꯂꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯦ ꯍꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯏ ꯈꯔ ꯂꯩꯔꯒ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯄꯣꯛ ꯊꯥ ꯅꯨꯃꯤꯠꯇꯨ ꯅꯪꯅ ꯐꯖꯅ ꯁꯦꯡꯅ ꯄꯤꯔꯝꯅꯕ ꯅꯠꯇ꯭ꯔꯣ ꯐꯖꯔꯅꯤꯗ ꯐꯅꯤꯗ ꯑꯉꯥꯡꯁꯤ ꯋꯥꯔꯕꯅꯤ ꯐꯠꯇꯕ ꯑꯃꯒ ꯌꯨꯝꯊꯪꯅꯔꯨꯗꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕ ꯃꯃꯪ ꯃꯍꯥꯗ ꯀꯩꯀꯩ ꯎꯔꯝꯕ ꯃꯃꯤꯠꯇ ꯀꯩꯀꯩ ꯎꯔꯝꯕ ꯀꯌꯥꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯗꯨꯒ ꯇꯥꯟꯅꯔꯨꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯗꯅ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ ꯃꯃꯥꯒ ꯑꯩꯒꯁꯨ ꯏꯆꯥꯅ ꯐꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯥꯟꯇꯤꯗ ꯂꯩꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯃꯤꯡꯁꯦꯟ ꯊꯦꯜꯂꯨ ꯍꯥꯏꯕꯗꯨ ꯊꯦꯜꯂꯨꯕꯗꯒꯤꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯃꯝꯗꯦ ꯆꯍꯤꯗꯨꯒꯤꯁꯨ ꯑꯣꯏꯅ ꯇꯔꯄꯣꯟꯒꯤ ꯃꯇꯝꯁꯨ ꯑꯃꯨꯛ ꯅꯛꯁꯜꯂꯛꯏ ꯃꯗꯨꯗ ꯕꯕꯥꯆꯧꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯒ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯏꯆꯥ ꯇꯔꯄꯣꯟꯅ ꯂꯥꯛꯄꯁꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯃꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯆꯦꯛꯁꯜꯂꯨ ꯇꯔꯄꯣꯟ ꯃꯅꯨꯡꯗ ꯏꯁꯤꯡꯅ ꯂꯩꯕ ꯖꯒꯥꯗ ꯅꯈꯣꯏ ꯆꯪꯉꯨꯅꯨ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯐꯝꯗ ꯆꯪꯉꯨꯅꯨꯀꯣ ꯑꯩꯁꯦ ꯃꯪꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯟꯗꯛꯁꯤ ꯇꯔꯄꯣꯟ ꯃꯌꯥ ꯑꯣꯏ ꯇꯧꯔꯤꯔꯁꯨ ꯈꯪꯗꯦ ꯂꯩꯈꯤꯗꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯃꯥ ꯍꯦꯛꯇ ꯃꯪꯗ ꯎꯔꯝꯃꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯈꯪꯗꯕ ꯋꯥꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯗꯅ ꯕꯕꯥꯆꯧꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯕꯕꯥꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯇꯔꯄꯣꯟ ꯍꯧꯒꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯊꯦꯠꯄ ꯃꯤꯡꯁꯦꯟꯗꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯤ ꯐꯣꯛ ꯐꯣꯛ ꯀꯥꯏꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯔꯗꯤ ꯀꯔꯤ ꯃꯈꯣꯟꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯡꯁꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯥꯆꯧꯒ ꯑꯩꯒꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯇꯥꯆꯧꯅꯁꯨ ꯑꯩꯉꯣꯟꯗ ꯇꯣꯝꯕꯁꯤꯗꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯗꯦ ꯃꯗꯨꯗ ꯇꯥꯆꯧꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯇꯔꯄꯣꯟ ꯃꯌꯥꯁꯤꯗ ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯀꯩ ꯊꯣꯛꯀꯗꯕ ꯂꯩꯕꯅꯣꯗꯣ ꯑꯩ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯛꯏ ꯇꯥꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯇꯥꯆꯧ ꯑꯗꯨꯅ ꯐꯅꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣꯝ ꯑꯃꯨꯛ ꯊꯣꯔꯛꯀꯗꯕ ꯃꯥꯜꯂꯤ
नुमितुगी नोंहें आनबगा अखोई ताचौसे हाथु हाथु ममांगदु उनखिबा माइबदु उनबा चतखि लुरिदि ताचौना माइबदु उनगि फंखिदे मचानुपीगी मयुमदा लेखिबा कुइरे हाइरई अदुगा मचानुपी अदुना लेरिबा लम असिसु असाइदसु ओइरमदे आ जिरिदा ओइरमे मदुदा ताचौना मागा तिनाबा मचानुपा अदुदा सुंगनासु हंगामी अदु नोइ पाबसे हलारोइ हाइब्रो जिरि हाइरबा लम असिदे अखोइना चलुबा ngamoi चलसु अदुक चावख्रबा मफम अदुदा नोइ याउदना अखोइना कमाइना थिरुनि हाइरामे ताचौगी ममानबदुना मुक्चिंगलेन लैसु खंग्रेने हाइबसु ngamde अहन ओइसलाबनिना मफम मफम पुंकोइदा कोइनिंगा अब खंगदे पाबसु मचानुपीगी मयुमदा मुक लैरुनि हाइदना मासु अदुम चटख्रे अखोइना खाम लापगा ngamहौबा नते अदुनागी वरिसे ताबदा इस नुंगाइते अखोइना ngamba थबक ओइरगदि अदुम लाइना तौबिबा याबा हाइरई अदुमाइना हाइरपदगी ताचौसु फरे फरे अदुदि अमुक हल्लगे हाइदना यामना नुंगाइतना ताचौसु युमदा हल्लई अइनासु ताचौ कमाइना तौरगे हंगुबदा ताचौना सुन्ना कुमई अहंदो मचानुपीगी मयुमदा चत्रे हाइ अदुसु जेरिदा अदो अखोइ इमुंगसे हंदकी मतांगसिदा करिनोमा तौरक्तुरि हाइरई अइना म ताचौ अदुदि कमाइना तौंगनि नत्रगा अतै अतुपा तानाहौसिरो हंगामी ताचौना मुखंगदे येंगसि हाइरमगा अदुम इमुंगदा चांगखि अदुमाइना मिंगसेनसिंग अदु हेक काइखिबदगी इमुंग असिदा हानगी मौंग मतौ दौना कईगुंबा अमसु अमुक तौबा हौरई खोइ ताचौसु मनिंग मया संगबदा नुपी अमा थेंगनै हाइदना तोइना हाइबा हौरई अदुगा सोमदनै चानुपा अहनसि माइबदुना सिबिरंबा जंत्र अदु सिहौबदगी हनक्ति चानुपाददि करिसु तौरमदे हनक्ना मोइगी नुपीदु होइना तौरई नुमिदांगसे अइगी नुपीसे ममिता करिनोमा उइ हाइदना तुम्बा कीदना सुतुम तुममदे तुंगेना ममित हेक उइसनबगा किबा यामना उइ हाइ अइसु मदुदि इसादा पाखतपा अमा पोअमे असुमना ताचौसु मुक नुपी अमा थेंगनरे हाइदना हेक्ता कना हेक्ता लाउरई नुमितुदि तर्पोन हौबा नुमितनि मदुदा अखोइ इचिलिनाउसिंगी मंगदा लेखिदबा अहल लमन मयाम अमा उरमे मदु मी अमतना उरंबा नाते तर्पोन मनुंग अदुदासु इमुंगसे तमनबदा करिदा हाइरुनि सुमखोइसु किना मपानुबा थोक्ता याददना अदुम थोबगी वानि हेक थोबगा हिंग नुमिदांगसि अकीकिबा ngaktani थेंगनरिसि नुमितुसु तर्पो लोइबा नुमितनि मदुगे अहिंग अदुदा अखोइ ताचौसे येना खागे ओकोल लैरिबा मपादाइदा ममाइदुना लेबाक मखादा उपसलगा तारगा लैरामि खोइ मयामनसु ताचौसे कैदौरबनु हाइदना चक्सनरुबदा ताचौदि ममाइ ममित मुसुक मोरगा मफम अदाइदुदा सिदुना लैरामि मदुदा अखोइगिदि मयामदगी ताचौना अहन ओइबनिना ताचौना अदुमना तौरंबदुदा थमोइसि अखोइसे मचेत मचेत काइरामि ममांगी तर्पोना हौबदना बाबाचौगी मचानुपा अहनदो मदु लौख्रे हदंगदा मखोइ ताचौसे लौरामि थाइना मतम अमदा बाबा इमाना हाइरंबा वाफमसिंग अदो अमुकना होंगना मथंग मनाउ थोकपा हौरई इंथंगनाबगी अहल लाई सानरिदुसु अखोइगी इमुंगसे अवाबा तारगा मादि नुंगाइबा सुम हेक्कलामि अखोइ इसिलेनाउ पुलप पुनसिलगा मागिसु मचानुपा अनिदुगी मरक्तगी अमा हातोसिरा हाइदना अखोइसे साउदना अदु फौ यौना ngangnarami अदुगा सोमदना अइगी नुपीसु फिबम सुन लुसलई नुमिदांग सेमाना तुमिंगे कांखा मखादगी मी अमा हेक्ता हौगलागा मागी थक्ता नेलगा कारी हाइदना हेक्ता उराउ थराउबसे तौरई लाइबक थिबा थौदो अमसु ताचौना लेखिदबा इकुइ कुइद्रिङै सोरातफौ सोनबा कुइद्रिङै अइगी इनाउ याइमा अमसु अमु आमीगी लमदा थबक सुबा चटपदा चिंगदगी वंथरक्तना मदुमसु लेखिदे सुमाइना मथंग दशा ताबा हौरकपदगी बाबाचौगी मचासिंगदि मोइदि अनंबना सिदा लेबा किरेदुना मफा अमदा होंदोख्रगे हाइदुना मोइदि युम लोइना होंदोंनाखि इसिलेना वनि सुजलपदगी लेमहौरिबा अखोइगी इसिलेना वतेसिंगसिसु सावबदा अहलदो हातकनि हाइदना खामजनबा थेमजनबा अमता यानरमदे अइसु ताचौना लेखिद्रबनिना अइगी नुपी मपाम योंगी अहल लमनसिंगबो ओइना वारि तानरमि मोइगी स्वखंबा करी लेगे हाइदना मदुदा अहनसिंग अदुना सुमना हाइरई नोइना चिनानाउसिंगदो युमलिंकोनसिंगदो लोइना थादोअमो अदुगा मफा अमदा नोइ लेइबदा नुंगाइगदबा अममम थिनरगा होंदोहौरो यारोइ मिफतबा अदुना नोइसे अदुम यंगसलगा लेइरे मदुदा अइना मोसुमना खुमि इमा पाबुंग मदु ओइबा यारोइदा असुक यामलबैगी इसिलिनाउसिंगसि युमदो अखोइ पुलप हेक्ता थादोअमगा मागी सत्किबा हाइरिसि मदु ओइबा यारोइदबा थबंगनि अदु अइगी नुपी अंगांगदि मतम खरसिदा थम्मगे अदुगा इमा पाबुंगना मदु अमुक्ता फजना लायंबिरो हायंवाय असोमदा
ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯒ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ, ꯌꯨꯝ ꯑꯗꯨꯗ ꯁꯨꯝ ꯊꯝꯃꯒꯗꯤ ꯐꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯃꯃꯥꯗ ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯒ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯁꯤꯡꯒꯁꯨ ꯃꯄꯥꯝꯗ ꯑꯩꯅ ꯂꯣꯏꯅ ꯊꯤꯟꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯌꯨ ꯈꯔ ꯊꯛꯑꯒ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯥꯟꯕ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤ ꯑꯩꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯔꯛꯏ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯑꯩꯁꯦ ꯀꯔꯤꯅꯣꯃ ꯊꯦꯡꯅꯗꯣꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯌꯨꯝꯗ ꯆꯪꯉꯝꯗꯕꯤ ꯑꯁꯥꯏ ꯐꯥꯎ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯖꯥꯎꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯆꯪꯉꯛꯄꯗ ꯊꯣꯡꯒꯥꯟꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯆꯥꯛꯀ ꯆꯥꯗꯦ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯤꯑꯣꯡ ꯃꯤꯇꯧ ꯆꯥꯗꯕ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯛꯇꯝ ꯈꯔ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯃꯤꯉꯩ ꯅꯝꯁꯤꯜꯂꯛ ꯃꯪꯅ ꯇꯥꯏꯕꯪꯅ ꯈꯪꯗꯕ ꯃꯈꯩ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯎꯕ ꯀꯧꯊꯣꯛꯈꯤꯗꯦ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯆꯪꯉꯛꯄꯗ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯈꯣꯡ ꯈꯨꯠ ꯆꯞ ꯇꯤꯡꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯇꯩꯁꯤꯡ ꯀꯧꯔꯒ ꯑꯩꯁꯦ ꯏꯁꯥ ꯅꯣꯝꯕ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯋꯥꯅ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯗꯨ ꯆꯪꯉꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯅ ꯈꯥꯡꯉꯛꯑꯕ ꯃꯇꯨꯡ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯇꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯇꯨꯁꯟꯕꯗꯒꯤ ꯃꯀꯣꯛꯇꯨꯅ ꯀꯩꯅꯣꯝꯗ ꯌꯩꯁꯟꯗꯨꯅ ꯈꯨꯗꯛꯇ ꯃꯥꯁꯨ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯊꯋꯥꯏ ꯈꯨꯗꯛꯇ ꯁꯠꯈꯤ꯫ ꯃꯥ ꯁꯤꯔꯦ ꯄꯥꯎ ꯇꯥꯕꯗ ꯑꯩꯅ ꯍꯔꯥꯎꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯤ꯫ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯐꯥꯎ ꯌꯥꯎꯗꯦ ꯑꯩꯁꯦ ꯌꯨ ꯊꯛꯑꯒ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯤ ꯍꯥꯟꯅꯒꯤ ꯁꯥꯟꯇꯤꯗ ꯍꯟꯖꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯆꯠꯈꯤꯕ ꯃꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯕ ꯉꯝꯗꯅ ꯂꯥꯏ ꯑꯣꯟꯈ꯭ರೆ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯐꯣꯔꯦꯁ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫